Khongjom Police Station की मनुंग चनबा Khongjom Wall Memorial Complex की All Gate manakta I20 amaga Karizma Bike amaga thengjinnabada chahi4 khakta ngairiba nupa macha ama yaona mapa macha sire ama sokle. Police tagi fangba pau matung kinat laibak thiba thodok aduda laikhidraba miyoi sing adudi langathem kaithel machadagi moirangthem tampha maitei chahi yankhai apokpa laikhidraba M kusum amadi mahaki chahi4 khakta ngairiba macha nupani hairi लोइनना लेकाय असि मक्तदगी मोइरांगथेम रतन सिंह chahi 28 अपोकपा एम इबोमचा सिंहना सोकपदगी लाइकत नखरे मखोय अहुम करिश्मा बाइक ता तोंगदुना लाकपनी हाइरी थौदोक अदु ngarang numitang pung 3 rom tarakpada thokibani कक्चिंग लोमदगी लाकपा खुंदाई कंपनी की I20 MN04P3812 अमदी थौबाल लोमदगी लाकपा हीरो कंपनी की करिश्मा बाइक MN01R 4098 असिगा थिंगजिन्नबदगी थोखिबनी सोकलब मियोय अहुम अदु laikatnanaba jenims ta pukhatpada mapa macha ani adubo asiba hakchang oina pukhatlakli hairakibani hairi I20 da tonglakpa miyoi sing adudi asok apan yaudi hairi thaudok asigi matangda Khongjom PS na case ama lokhatpaga loinana laikhidrabagi hakchang adu jenims ki mokta thamkhri hairi